Good morning. Aharamagtada ka. Miyam punamupu indika kumnabu churi ngachi ekhoi online gi class si amo horasi aduna aharamagtada miyam punamupu aina agi class si da taramna okchuri. Welcome to my class. Duga ngasi ekhoi na satharakliba class si kaino haiba matamda maitam birasingi ekhoi gi trikendezit phaba haiba drama duni aduga ngasi tawgadabasina kugi drama sigi marisuba saruk ko part 4 aduga aroiba sarukni masina drama si chawo maramna aina part khara khaidoga takpani aduna ngasi sina aroiba sarukni drama sigi ada drama si ekhoi kadai phawba tawkhrage haibadu ai khejitang ningsingge drama sigi iroi loibada ngasagi calendar laaga calendar ga tikendezit ka beauty kendezit ka mukna dana tawraba matungda iroi loibada khoigi calendar tikendezit na calendar da mabu pharo aduga magi ko mabu mating pangiba maipakpi nipi macha sida karigumba danta amatta nang piroi haina wasa u hana haina ba ko maduida calendar na malan krema check lage ai la le haidana mana pharoi do bugi mong ubada beauty kendezit na nang hakna phadrabasu atopa amana la aga aibu pharagadobani aduna kasaragi meitei ko meitei macha nangna ayu phahorabadi hayeng phamthon kaba nahakna phamthon kadana achobu oirakanda leibaki ko manipur gi damakta karigumba afaba khara toruk gani haibigi asasi magi mafamda thame calendar na su ko mana Sri Govinda ji pandana ngasai maipakpi trikendezi ki mating pangiba maipakpi da karigumba amatta danta tawroi haidana yamna bebhar thogolon yauna mana sumaina wafamse ngangnare maduda maipakpina Yuvraj hojikpu kano tawba tarabra haidana hairako matamda akoigi trikendezit na aina tharamiba ko mana tharamiba sarsing ase mapan sat maheyan ngamdrabasu nahakna ne makhong da ising saibidana makhong chombidana hingbadadi hinghala uko haiba wafam ase thammaga ko madaiduda maipakpina kai haina khumkhiba mana thawai kattuna sanaya thangakpa ngamjaba bor pinabiramu an haiba masigi matang sidani ekhoigi drama si loikibasi aduna madugi makha tarakpa si ekhoi hoji yengasi aduna trikendezit na ngasai maipakpina khumakpa ko mana thawai tharabasu madu akoigi sanaya thang adu ngamjaba bor pinabiramu haiba wafamda madugi wafam aduda trikendezit na peladana adugi makha tarakpadune ai haira age nungaire maipakpi kapkanu haigadabani se moise printing mistake ni ko nungaire maipakpi kapkanu nangna kappa paksade nangondegi aina asa yamna tawi nangna maitei pumnamaki mamit panghalakani haina lao subidar saib aibu pullorao ka trikendezit na ngasai gi maipakpina haidi sanaya thang ko habirami bedu sanaya thangdu ai ngamna bokhona jage thawai tharabokta madu ngamba oyu haidana bor piramu haibasida trikendezit na peledana aduna kapkanu maipakpi aduna yam nungaire nangna wafam adu dumaira haibanina aduna anayonda aina asa yamna tawri aduna maitei pumnamaki mamit panghalakani maipakpida trikendezit na kari asa tawi maitei pumnamaki mamit panghalakani haina 1 mark ki question dadi yamna kasin koya dagi hekta hangbani aduna yamna munna khangadaba ko mana trikendezit na maipakpida kari asa tawi haibada maitei pumnamaki mamit panghalakani haina haibasini ko adugi makha tarakpa oina lao subedar saib aibu pullorao haidana calendar subedar du trikendezit na mabu pullo haina haira calendar na amukhume punba sanakyabu punba nanai egi itik nate lengba tarabasu karigi sana khongna lengadage dolai lengjau kwa dolai lengjau da lengadabani nanai ehak isamak yauna dolareng oigani
हाइगनी एंग्रेज गवर्नमेंट खंगनगनी लेबाक पुनमक्ता युवराज त्रिकेंद्रजीत फारकपनते एंग्रेज गवर्नमेंट की को प्रतिनिधि खेलेंद्रा सुबेदारना सनासरन पाइदुना हाइजबदगी लेंगलकपनी हाइगन सुबेदार ngасai खेलेंद्र ना हाको मैम से उनको एक्सप्लेन तोके को माने ngасai पुल्लुलाव हाइबसिदा माने पुनबा हाइदना मामा तोमता हाइजरिनी को अदुना सनख्याबु पुनबा नना एगी इतिक नते अदुना कोइना सनख्याबु याम व्यवहार लेना हाइरिनी मागी सिमक व्यवहार सिमक युवराज अमदा थंभम थोकपा व्यवहार नि को अदुना आइना पुनबा इतिक नसदे अदु करिगुम्बा लेंगबा तारबसु माना फारो ngасaiगी आइना नहाकना फमथोन काहौबुदुना मितै मचा मणिपुर गी दमकता फबनी हाइना ngасaiगी कोई त्रिकेंद्रजीना हाइखिबदो अदुना करिगुम्बा फाबा तारबसु माना कैतौनी हाइरिबा को सना खोंगना लेंग गदबा माना सना खोंगना चलहलोय हाइरियबको कैदौदौरी दोलाई लेंगजाव दा लेंगनी हाइबदी कोइगी मी मरीना नाकल कोइ पुरगा दोलाई पुरगा चटपदुनी को हाइसे दोलाई लेंगजाव दा लेंगदबनी अदुगा ननाई ए इसामक यावना दोलाई लेंग ओइगनी दोलाई थांगिबा पूर्व मिदुबु दोलाई रेंग कविको अदुदा खेलेंद्र मसामक यावना दोलाई थांगबा यावगनी हाइबदी दोलाई रेंग ओइगनी हाइरियबको असिदा नतना माना कै हाइगनी हाइरि एंग्रेज गवर्नमेंट ता खंगनगनी लेबाक पुमनमक्ता को मयाम सिदा लेबाक पुमनमक्ता एंग्रेज गवर्नमेंट ता कै खंगनदोरिबा युवराज त्रिकेंद्रजीत फारकपनते एंग्रेज गवर्नमेंट गी प्रतिनिधि खेलेंद्र सुबेदार ना सनासरन पाइदुना हाइबदी युवराज त्रिकेंद्रजीत से फारग पुरकपनते अदुना अखिगी कांग्रेस गवर्नमेंट की दा थबक तौरिबा प्रतिनिधि हाइदी मिहुत ओइरिबा मिहुत को कदरबा मिहुत को संगतपा को मिहुत ओइना कांग्रेस गवर्नमेंट की मिहुत ओइबा हाइना दुम खांगो को मिहुत ओइना सेटलिबा खेलेंद्र सुबेदार ना सनाचरन हाइबदी खोंगदा पाइदना को माना मखोंग सोक्तना मखोंगदा नुनजदना हाइबनी को माना पाइदना हाइजबदगी लेंगलकपनी हाइदना माना हाइगनी हाइबनी को असीसा मखा मियेंगसी खेलेंद्र सुबेदार ना सलाम कतली फंबाक को माना अदु माना को माना फमख्रे माना कैदौरे खेलेंद्र सुबेदार ना कैदौरी सलाम माना कतली हाइदी सलाम माना खुरुम्बदुनी कोई सलाम कटपा खंगी को खुरुम सलाम कटलगा माना साइगी मागी फंबाक्तुदा फमख्रे बको से फमख्रे अदुगा ड्रामा सिदी मागी मंगा सुबगी से को मतंग असिदा अदुम लोइरे अदुगा सिगी मखा सिदी अखोगी अरुबा वाहैगी मागी वहनथो अदुगा मरी मखों ताकपदुनेबको ngасaiगी माना लोसिलिबसिदी करिनो हाइबदा मतंग सिदा कनोगी सिदा लोइख्रेबको ड्रामा से ngасai अखोइना वालहौरी से यामना तेनबा मते अमा खतंग वालहौबनी अदुना अदु तारसु अखोइना अरुबा वाहैगी मागी वाहनथोक अदि माई मरी मखों ताकपसे मसिना खोइदा आइना खरा तामगे असि ओइना येंगो ngasiगी ओइनादी को अदुना त्रिकेंद्रजीत की मरी मखों से आइनासु हाइख्रबदुनी अदुना नखोइना लाइक लेबे लेक्तबा यावबुदुगी दमक्ता आइनासु नमथोअगा थारकपनी को अदुना ख्रिस्टकुम दिसिंगमगा चनिपान यांखैगा मंगागी डिसेंबरगी कुनगमापन थांगजे नुमित्ता को थांगजे नुमित्ता कैदरबा चंद्रकीर्ति महाराज अमसुंग चोंगथाम चनु को चोंगथाम चनु अदगी अखोइगी कनोसे को कॉलेज शोरीगी मजा इबुंगो ओइना पोई हाइबको अदुना कदौरे शरद चंद्रना को मणिपुर की महाराज ओइबा मतमदा महाकना सेनापति ओइकी जाई शरद चंद्र को शरद चंद्र सिना अतोप ममा अमगी मचानी को माना ओइबा मतमसिदा कोइगी त्रिकेंद्रजीत सिना कै ओइरे सेनापति ओइकीबको अदिगे उ मथंगदा कदौरे कुलचंद्र को कोइगी कुलचंद्र ध्वज हाइनबनी को कुलचंद्र ध्वजना महाराज ओइबा मतमदना महाकना कैदौरे युवराज ओइखियबको बिलात की महारानी की मथक्ता लान हौबा अमसुंग ब्रिटिश ऑफिसर सिंह हाटपदा मतेंग पांगी हाइदना कैदौरे मरान सीदुना को
Thangal General ga loinana August ki tang taraga humdoi lishing amaga chenipan marpudraga mathoida hauzik leiriba koigi Johnstone Higher Secondary gi koigi maning da ko Sahit Minor haidana leidana ko Sahit Minor leiba se asida phaiduna ko koigi koigi leiba sida ko faida pung haidana faida pung Sahit Minor na koina hainai se ko asia haina khangnariba mafam asida phasi tawduna hat khiyaba ko sina akoigi Trigandajit kini aduga makhata basina Thangal General gi yamna maru oiba akoigi Kanglaipa ki Manipur gi damakta yamna hotna zaramba adugumani asi yengsi ko Thangal General kanano habidu kaurnu masisida ai harake ko aduna Chidananda haina sukawe ko Chidananda haina sukawi mahakna yamna naha oiringai ko Gambhir Singh Maharaj na panba matamdegi Gambhir Singh Narsingh hadu tai ko Gambhir Singh Maharaj na panba matamdegi leibak ningthogi thabak tawrieba Thangal General se yamna kuina ta koi Gambhir Singh Maharaj ka haise awagi makhutta koina koigi awa koigi Manipur da chahi tere khuntakpa kai thokra matung da sanjila aga pankiba Gambhir Singh Maharaj ki matamdegi hauna koigi ningthogi thabakta tawrieba ko Maharashna Thangal haiba singi khul aduda lan chatpada Maharaj ki thogal torei aduna Maharashna kedorba Thangal haiba ko Thangal na koba singi khul dudane ko lan chatpada Maharaj ki thogan se jigi Thangal General sina ko torei ba ko Chidananda haise hana korise ko torei thodo asibu ningsing nabagi damakta mahakpu ningthona Thangal haiba maming ase tholami aduna mana Thangal haina thon gi se kaidegi no khange ko aduna Maharashtra ki tina Thangal gi thabak ngamba thongna phaba matik magul kaidorba khangduna kaidore magi Hazari ko na kaduna magi khangduna kaidore ko Hazari madi apamba sanglakpa adegi laifam lakpa adegi general na jingba pham mathang thindokhieba ko mai pham maming atani ko sesida Hazari haiba adegi apamba sanglakpa haiba adegi laifam lakpa hairise adegi general na ko le marsi general ji mathang monda phamse pieba ko aduna Surachandra Maharaj amasung Kulachandra Dhajana Maharaj ki haktakta Maharaj ki haktakta su mahakna general ama oina lebaki achouba thodang yakhi ko Bilat Maharani gi mathakta Lal Hawi amadi British official sing hat pa yawi haibigi maralda mahakpu British Sarkar gi hukum matung ina Krista kumlishing amaga chenipan marprodra mathoi gi August ki tang tara humdoida Trigandajit ka loinana mafam matam amattada phasi tawduna hatki sagi hariba Sahit Minor dugi mafam duda makoini matam amattada phasi tawduna hatkibeni ko aduna ngasigi drama sida yauriba khwaidigi maru oiba khoigi akoya kanodi Thangal General gi matang di maming deni panba adubu yamna maru oiba khangdaba yadraba character khoigi Trigandajit amasung Thangal General gi masak takpa ko asiga loinana ngasi ekhoigi drama si matang asida loshille aduna drama si ko akhoi loire hojikti aduga pura drama se Trigandajit phaba haiba maitrambiregi drama si chapter si ngasi loire aduna yengbiriba khudingmakpu aina thagatjaba phongdoksari adu masigi damoktadi ekhoi matang asida loshillasi aduna mayam pumnamak nungaina hojiki lai khogi laichet oina chatharliba COVID-19 asidegi safe oina tekta kaidana mayam pumnamak lairaga mathangi class ta amu unarasi ngasigi oinadi matang asida loshinjare khulumjari